ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯒꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯣ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯔꯤ꯫ ꯇꯣꯟꯖꯥꯎꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯃꯜꯂꯕ, ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯣꯏꯕꯅ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯆꯨꯔꯤ꯫ ꯗꯝꯕꯨꯔ ꯑꯃꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯅꯣꯡꯖꯨ ꯑꯗꯨꯕꯨ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯒꯨꯅꯁ꯭ꯌꯥꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯇꯣꯟꯖꯥꯎꯕꯤꯅ "ꯑꯁꯨꯛ ꯀꯟꯕ ꯅꯣꯡꯁꯤꯗ ꯃꯥꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝ ꯃꯥꯡꯒꯣꯜꯗꯅꯣꯕ? ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯗꯣꯔꯁꯤ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ"꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯉꯁꯥꯏ ꯉꯥꯅꯨ ꯑꯃ ꯄꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯈꯥꯔꯣꯝꯗ ꯆꯠꯈꯤꯕꯅꯤꯉꯣ꯫ ꯆꯠꯅꯤ, ꯃꯥ ꯆꯠꯅꯦꯕ꯫ ꯑꯍꯥꯎꯕꯗꯣ ꯃꯥ ꯆꯥꯔꯗꯤ ꯌꯥꯔꯦ, ꯃꯆꯥ ꯃꯁꯨꯗꯤ ꯃꯔꯩꯁꯦ ꯎꯗ ꯌꯦꯠꯁꯤꯜꯂꯒ ꯈꯥꯡꯂꯦ꯫ ꯈꯪꯗꯦ, ꯆꯥꯛ ꯆꯥꯅꯕ ꯆꯠꯄ ꯑꯣꯏꯔꯤꯅꯤ, ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯦ꯫ ꯆꯥꯛ ꯆꯥꯅꯔꯕꯅꯤꯅ ꯌꯨꯁꯨ ꯊꯛꯂꯛꯂꯅꯤ, ꯑꯗꯩꯗꯤ ꯃꯔꯩ ꯃꯈꯣꯡ ꯁꯝꯅꯗꯕ ꯃꯥꯒꯤ ꯃꯀꯣꯛ ꯆꯥꯛꯄꯗꯣ ꯑꯃꯨꯛ ꯍꯧꯔꯅꯤꯗꯣ"꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯦꯝꯕꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯨ ꯊꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯀꯣ, ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤ, ꯑꯗꯨꯒ ꯌꯨ ꯉꯥꯎꯔꯗꯤ ꯏꯆꯦ ꯏꯕꯥꯅꯤꯗ ꯍꯦꯛꯇ ꯐꯨꯏ꯫ ꯅꯍꯥꯟꯁꯨ ꯏꯆꯦꯗ ꯎꯇꯤ ꯊꯣꯡꯕꯗꯣ ꯄꯥꯊꯍꯜꯂꯤ, ꯃꯩ ꯃꯨꯠꯍꯜꯂꯤ ꯍꯥꯏꯗꯅ ꯎꯇꯤꯗꯣ ꯌꯦꯅꯦꯈꯥꯗ ꯂꯪꯊꯣꯛꯈꯤꯕꯩ ꯋꯥꯅꯤꯗ, ꯑꯗꯨꯒ ꯏꯆꯦꯁꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯩꯅꯤꯅꯦ ꯏꯃꯥ"꯫ ꯇꯣꯟꯖꯥꯎꯕꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯃꯌꯨꯝꯗ ꯂꯩꯕ ꯁꯪꯗꯦ, ꯃꯀꯣꯛꯇꯛꯇ ꯚꯥꯔ ꯄꯨꯝꯅꯃꯛ ꯊꯥꯡꯒꯠꯄꯅ ꯃꯌꯨꯝꯗ ꯃꯆꯥꯁꯤꯡꯒ ꯆꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯂꯩꯕꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯧꯅꯤꯌꯦ, ꯃꯍꯥ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯗꯣ, ꯃꯍꯥ ꯍꯤꯡꯆꯥꯕꯅꯦ, ꯚꯨꯠꯅꯦ ꯃꯗꯣ, ꯂꯥꯛꯈꯤꯁꯅꯨ ꯃꯥ꯫ ꯑꯩꯅ ꯁꯣꯝꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯧ ꯂꯤꯡꯂꯨꯕꯒꯤ ꯏꯁꯥꯁꯦ ꯄꯣꯞꯊꯣꯛꯏꯕꯅꯤ, ꯏꯁꯤꯡ ꯃꯔꯛꯇ ꯂꯩꯔꯨꯕꯒꯤ ꯏꯪꯕꯅ ꯈ꯭ꯋꯥꯡꯒꯁꯦ ꯅꯥꯕꯅ ꯇꯤꯡꯈꯠꯇꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯇꯧꯕꯗꯣ ꯀꯔꯤꯁꯨ ꯎꯔꯔꯣꯏ ꯁꯤꯅꯤ꯫ ꯑꯩ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯌꯨꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯕ, ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯅꯣꯡ ꯑꯃꯨꯛ ꯇꯥꯔꯛꯑꯦ꯫ ꯐꯩꯖꯨꯞ, ꯀꯟꯊꯥ, ꯆꯔꯨ ꯃꯣꯝꯄꯥꯛ ꯂꯣꯏꯅ ꯆꯣꯠꯂꯦ꯫ ꯄꯨꯟꯁꯤꯁꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ"꯫ ꯑꯁꯨꯝꯅ ꯇꯣꯟꯖꯥꯎꯕꯤꯗꯨ ꯃꯥꯒꯤ ꯄꯦꯟꯗꯕ ꯀꯌꯥꯗꯨ ꯀꯅꯥꯗꯅꯣ ꯈꯪꯗ ꯄꯥꯎꯗꯝꯂꯤ, ꯐꯣꯡꯗꯣꯛꯂꯤ꯫ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯂꯩꯖꯔꯤꯕ ꯆꯐꯨ ꯎꯌꯥꯟ ꯇꯥꯎꯔꯦ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯄꯨꯝꯅꯃꯛ ꯂꯨꯞꯂꯦ, ꯆꯔꯨ ꯃꯣꯝꯄꯥꯛ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ, ꯐꯩꯖꯨꯞ ꯀꯥꯟꯊꯥ ꯏꯁꯤꯡꯅ ꯂꯣꯏꯔꯦ꯫ ꯈꯜꯂꯤꯕ ꯃꯜꯂꯕ ꯀꯥꯡꯈꯜ ꯑꯁꯤꯁꯨ ꯏꯁꯤꯡꯅ ꯂꯨꯝꯊꯔꯛꯇꯨꯅ ꯇꯦꯛꯊꯔꯛꯂꯦ, ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨꯁꯨ ꯇꯦꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯋꯥꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯍꯤꯡꯖꯔꯤꯕ ꯏꯃꯨꯡ ꯑꯗꯣ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯅꯣꯡꯖꯨꯕꯤ ꯂꯥꯏꯔꯦꯝꯕꯤꯅ꯫ ꯑꯗꯨꯅ ꯅꯣꯡ ꯑꯗꯣ ꯈꯔ ꯄꯥꯊꯔꯛꯂꯦ꯫ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄ ꯑꯗꯨꯗ ꯇꯣꯟꯖꯥꯎꯕꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒ ꯇꯨꯡꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯁꯤꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯁꯤ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯂꯅꯨ ꯇꯝꯂ ꯃꯥꯜꯂꯤ ꯃꯃꯥ ꯃꯆꯥꯗꯨ꯫ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨꯁꯨ ꯃꯃꯤꯠ ꯁꯤꯡꯈꯤꯕꯅ ꯇꯨꯝꯒꯅꯤ ꯀꯥꯎꯔꯦ, ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯏꯁꯤꯡ ꯁꯤꯠꯄ ꯑꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯁꯥꯟ ꯁꯥꯟꯅꯔꯤ꯫ ꯇꯣꯟꯖꯥꯎꯕꯤꯅ "ꯍꯩ ꯂꯩꯁꯅꯥ, ꯑꯉꯥꯡꯗꯣ ꯅꯥꯕ ꯇꯥꯔꯦ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯆꯥꯏꯁꯤꯟꯅꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ"꯫ ꯂꯩꯁꯅꯥꯅ "ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯆꯩꯔꯛꯏꯅꯦ"꯫ "ꯅꯠꯇꯦ, ꯃꯥꯅ ꯍꯥꯟꯅ ꯆꯩꯔꯛꯏꯅꯤ"꯫ "ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯐꯤ ꯅꯔꯣꯜꯗꯣ ꯑꯀꯪꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯌꯦꯡꯉꯣ, ꯍꯣꯡꯗꯣꯛꯎꯔꯣ, ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯁꯨꯅꯦ ꯏꯃꯥ ꯈꯨꯂꯪ ꯆꯠꯀꯅꯤ, ꯉꯥꯏꯍꯥꯛꯇ ꯎꯏꯍꯧꯒꯦ"꯫ ꯃꯆꯥ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ "ꯍꯣꯏ ꯏꯃꯥ". ꯑꯍꯤꯡꯗꯣ ꯉꯥꯏꯍꯥꯛꯇꯤ ꯎꯏꯊꯖꯩ, ꯑꯗꯨꯕꯨ
ꯇꯨꯝꯂꯅꯨ ꯇꯝꯂ ꯃꯥꯜꯂꯦ ꯃꯄꯨꯔꯣꯏꯕ ꯒꯨꯅꯁ꯭ꯌꯥꯝꯗꯨ ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯔꯒ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯏ ꯅꯨꯄꯤ, ꯑꯣ ꯅꯨꯄꯤ! ꯍꯣꯏ ꯇꯣꯟꯖꯥꯎꯕꯤ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ! ꯁꯛꯇꯥꯃꯛꯅ ꯈꯦꯔꯣꯏ ꯃꯥꯟꯕꯅꯦ, ꯅꯋꯥ ꯍꯜꯂꯛꯇ꯭ꯔꯤ ꯈꯪꯗ꯭ꯔꯣ? ꯊꯣꯡ ꯂꯣꯜꯂꯒ ꯇꯨꯝꯂꯤꯗꯨꯕꯨ ꯍꯥ? ꯇꯣꯟꯖꯥꯎꯕꯤꯗꯨ ꯏꯈꯪ ꯈꯪꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯩ꯫ ꯃꯃꯥꯒꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯃꯤꯠ ꯄꯥꯡꯏ꯫ ꯇꯞꯅ ꯊꯣꯡ ꯍꯥꯡꯏ ꯒꯨꯅꯁ꯭ꯌꯥꯝ ꯍꯥꯏꯔꯨꯝ ꯍꯥꯏꯔꯨꯝ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯗꯨꯗ ꯅꯥꯟꯊꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯣꯟꯖꯥꯎꯕꯤꯅ ꯈꯨꯠꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯐꯠ ꯉꯥꯛꯏ꯫ ꯍꯩ ꯑꯉꯥꯡꯁꯤꯡ ꯇꯨꯝꯈ꯭ꯔꯕ? ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤꯌꯦ꯫ ꯀꯩꯗꯧꯔꯒꯦ? ꯇꯨꯝꯊꯈꯤꯕ ꯀꯨꯏꯗ꯭ꯔꯤ꯫ ꯉꯁꯥꯏꯉꯩ ꯅꯣꯡꯅ ꯇꯨꯝꯕ ꯌꯥꯗꯗꯅ ꯍꯧꯖꯤꯛꯇ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯍꯩ ꯍꯧꯗꯣꯔꯛꯎ, ꯍꯧꯗꯣꯔꯛꯎꯅꯦ! ꯀꯔꯤꯒꯤꯅꯣ? ꯇꯨꯝꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯍꯧꯗꯣꯛꯄ ꯃꯇꯝꯂꯣ? ꯍꯩ ꯑꯩꯅ ꯍꯧꯗꯣꯔꯛꯑꯣꯗꯤ ꯍꯧꯗꯣꯔꯛꯀꯗꯕ, ꯍꯧꯗꯣꯔꯛꯎꯅꯦ! ꯍꯧꯗꯣꯔꯛꯎ ꯍꯥꯏꯔꯒ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛ ꯑꯀꯪꯕ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯖꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯇꯞꯅ ꯍꯧꯗꯣꯛꯏ꯫ ꯇꯣꯟꯖꯥꯎꯕꯤꯅ ꯂꯩꯁꯅꯥ, ꯂꯩꯁꯅꯥ, ꯂꯩꯁꯅꯥꯎ, ꯏꯆꯥꯇꯣꯝꯕ, ꯏꯆꯥꯇꯣꯝꯕ, ꯍꯧꯒꯠꯂꯨꯁꯦ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ, ꯅꯪ ꯄꯥꯕꯅꯅꯦ ꯍꯧꯒꯠꯂꯨ ꯍꯥꯏꯌꯦ, ꯑꯝꯇ ꯍꯧꯒꯠꯂꯨ, ꯅꯃꯤꯠ ꯁꯦꯡꯉꯕꯣ ꯅꯈꯣꯏ ꯑꯅꯤꯕꯣ? ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯁꯥꯖꯠ ꯈꯪꯕꯅ ꯅꯤꯡꯉꯥꯏ ꯇꯧꯗꯦ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯏ꯫ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯅ ꯄꯥꯕ, ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ? ꯒꯨꯅꯁ꯭ꯌꯥꯝ ꯃꯆꯥ ꯑꯅꯤꯒꯤ ꯏꯆꯣꯠ ꯆꯣꯠꯄ ꯃꯁꯝ ꯃꯅꯥꯗꯨ ꯎꯔꯒ ꯅꯃꯥꯅ ꯑꯍꯤꯡꯗ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄꯗꯨꯅ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏꯁꯨ ꯅꯃꯥꯒ ꯄꯨꯟꯅ ꯏꯔꯨ ꯂꯨꯊꯣꯛꯎꯏꯔꯣ ꯍꯥ? ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯍꯩꯗꯨꯒꯤ ꯑꯥꯔꯊ ꯈꯪꯗꯕꯅ ꯉꯛꯅ ꯃꯤꯅꯝꯕ ꯌꯥꯎꯗ꯭ꯔꯕ ꯃꯤꯠꯁꯅꯥ ꯑꯅꯤꯅ ꯇꯔꯨ ꯇꯔꯨ ꯃꯄꯥꯗ ꯌꯦꯡꯂꯤ꯫ ꯇꯣꯟꯖꯥꯎꯕꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯃꯆꯥ ꯀꯅꯥꯗ ꯃꯄꯥꯅ ꯉꯥꯡꯅꯒꯦ? ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯣ? ꯅꯪꯅ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯅꯃꯤꯠꯇ ꯋꯥꯈꯜꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯔꯛꯀꯅꯨ, ꯇꯨꯀꯠꯆꯩ꯫ ꯀꯔꯤ? ꯑꯩꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯪꯅ ꯇꯨꯀꯠꯆꯗ꯭ꯔꯤꯁꯤ ꯀꯅꯥꯅ? ꯆꯠꯂꯣ, ꯅꯪ ꯃꯄꯥꯟꯗ ꯇꯨꯝꯂꯨꯆꯣ, ꯆꯠꯂꯣ ꯍꯥꯏꯕꯅꯦ! ꯆꯠꯂꯣ ꯍꯥꯏꯔꯒ ꯃꯁꯤ ꯃꯄꯥꯟꯗ ꯇꯨꯝꯂꯨꯆꯣ ꯆꯠꯂꯣ, ꯆꯠꯂꯣ! ꯏꯃꯨꯡꯁꯤꯗ ꯅꯪ ꯇꯨꯝꯕ ꯌꯥꯔꯣꯏꯅꯦ! ꯀꯔꯤꯅꯣ? ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯅꯊꯤꯕꯣꯡ ꯅꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯀꯔꯤꯅꯣꯕ? ꯑꯁꯨꯝꯅ ꯈꯔ ꯁꯥꯎꯅ ꯇꯣꯟꯖꯥꯎꯕꯤꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯥꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯇꯣꯟꯖꯥꯎꯕꯤꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯉꯒ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯇꯣꯟꯖꯥꯎꯕꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ, ꯆꯠꯂꯨ ꯍꯥꯏꯔꯒ ꯆꯠꯄ, ꯇꯣꯜꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯔꯥ ꯂꯩꯇ ꯅꯨꯃꯤꯠꯇꯣ ꯑꯍꯤꯡꯗꯨꯗ ꯃꯄꯥꯟꯗ ꯌꯥꯔꯤꯈꯤ꯫ ꯃꯆꯥ ꯑꯅꯤꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯄ ꯐꯥꯎ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯑꯗꯨꯝꯅ ꯊꯤꯅ ꯐꯨꯕꯤꯕ ꯑꯃꯗꯤ ꯃꯃꯥꯕꯨ ꯃꯄꯥꯟꯗ ꯇꯨꯝꯍꯟꯈꯤꯕꯗꯨ ꯃꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯕꯅ ꯑꯍꯤꯡꯗꯨ ꯋꯥꯅ ꯃꯤꯀꯞ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯕꯨ ꯈꯥꯡꯈꯤ꯫ ꯃꯃꯥꯅ ꯃꯄꯥꯟꯗ, ꯃꯆꯥꯁꯤꯡꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯇꯣꯟꯖꯥꯎꯕꯤꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯊꯣꯡ ꯍꯥꯡꯍꯜꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯃꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯎꯅꯈꯤꯗꯕꯒꯨꯝ ꯑꯍꯤꯡ ꯑꯃ ꯂꯥꯛꯅꯈꯤꯕꯗꯨꯅ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯀꯣꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯒꯨꯅꯁ꯭ꯌꯥꯝꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯇꯣꯟꯖꯥꯎꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯑꯣꯏ ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ? ꯇꯣꯟꯖꯥꯎꯕꯤ, ꯇꯣꯟꯖꯥꯎꯕꯤ, ꯏꯁꯤꯡꯗꯨ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯔꯛꯑꯣ꯫ ꯇꯣꯟꯖꯥꯎꯕꯤ ꯉꯔꯥꯡꯒꯤ ꯑꯣꯏꯈ꯭ꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯏꯔꯥꯡ ꯁꯥꯒꯠꯇꯨꯅ ꯈꯠꯅ ꯆꯩꯅꯕꯗꯨ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯃꯥ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯇꯞꯅ
ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯒꯨꯅꯁ꯭ꯌꯥꯝꯅ ꯅꯨꯄꯤ, ꯉꯔꯥꯡ ꯅꯣꯡ ꯌꯥꯝ ꯀꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯃꯨꯡꯁꯦ ꯂꯣꯏꯔꯦ, ꯑꯃꯨꯛꯇ ꯂꯣꯏꯁꯜꯂꯝꯃꯨ ꯂꯧꯕꯨꯛ ꯆꯠꯇ꯭ꯔꯤꯉꯩꯗ꯫ ꯑꯩꯁꯨ ꯍꯧꯒꯠꯂꯒꯦ꯫ ꯏ ꯃꯄꯨꯜ ꯑꯃꯇ ꯌꯥꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯏ ꯑꯃꯟꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯤꯟꯒꯦ꯫ ꯇꯣꯟꯖꯥꯎꯕꯤꯗꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕ ꯑꯃꯒꯨꯝ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯣ ꯃꯥꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯃꯥꯅ ꯉꯥꯛꯄꯤꯕ ꯉꯝꯂꯝꯃꯤ꯫ ꯒꯨꯅꯁ꯭ꯌꯥꯝꯅ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯎꯪꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯁꯦ, ꯑꯩ ꯍꯧꯒꯠꯂꯛꯀꯦ꯫ ꯆꯠꯂꯣ, ꯑꯉꯥꯡꯁꯤꯡꯗꯣ ꯏꯪꯊꯤꯖꯅ ꯂꯩꯍꯜꯂꯝꯃꯨ, ꯄꯨꯈ꯭ꯔꯤ ꯅꯨꯡꯈ꯭ꯔꯤꯗ ꯆꯠꯇꯅꯕ ꯁꯤꯟꯅꯔꯝꯃꯨ꯫ ꯂꯩꯁꯅꯥꯗꯅꯦ, ꯑꯉꯥꯡꯗꯨ ꯐꯖꯅ ꯁꯤꯟꯅꯔꯝꯃꯨ꯫ ꯑꯩ ꯆꯠꯂꯦ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯔꯝꯗꯨꯅ, ꯁꯤꯟꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯔꯝꯗꯨꯅ ꯃꯊꯧ ꯆꯠꯈꯤ꯫ ꯇꯣꯟꯖꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯏ, ꯑꯗꯨꯕꯨ ꯃꯥ ꯐꯝꯗꯨꯅ ꯂꯩꯊꯣꯛꯇꯦ꯫ ꯊꯕꯛ ꯏꯟꯈꯥꯡ ꯅꯪꯅꯅꯕ ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯩꯍꯥꯎꯅ "ꯑꯣ ꯇꯣꯟꯖꯥꯎꯕꯤ, ꯂꯥꯛꯑꯣꯅꯦꯍꯦ, ꯉꯁꯤꯗꯤ ꯊꯦꯡꯂꯦꯅꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯃꯤꯠ ꯌꯧꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯂꯥꯛꯑꯣ." ꯏꯃꯨꯡꯂꯣꯝꯗꯒꯤ ꯂꯧ ꯀꯨꯝꯕꯒꯤ ꯃꯐꯤ ꯁꯦꯠꯅ ꯆꯦꯟꯆꯠꯇ "ꯑꯣ, ꯂꯣꯏꯔꯦ, ꯊꯣꯛꯂꯛꯑꯦ ꯏꯆꯦ꯫ ꯂꯩꯁꯅꯥ, ꯏꯁꯤꯡ ꯃꯥꯏꯁꯤꯡꯗ ꯆꯠꯀꯅꯨ꯫ ꯏꯆꯥꯇꯣꯝꯕ, ꯅꯆꯦꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯒ ꯂꯩꯌꯨꯀꯣ꯫ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯏꯃꯥ꯫ ꯑꯁꯨꯝꯅ ꯉꯔꯥꯡꯒꯤ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯖ ꯀꯥꯎꯊꯣꯛꯆ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯧ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯕꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏ ꯃꯄꯨꯜ ꯑꯃ ꯃꯀꯣꯛꯇ ꯄꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯗꯝ ꯊꯥꯗꯩ꯫ ꯃꯄꯥꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯦꯝꯕꯅ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯔꯤ ꯇꯠꯄ ꯑꯉꯥꯡꯒꯨꯝ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ "ꯏꯆꯥꯇꯣꯝꯕ, ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯏꯆꯥꯕꯣ?" ꯃꯄꯥꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕ ꯂꯩꯁꯅꯥ ꯑꯅꯤꯗꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯄꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯝꯃꯦ ꯄꯥꯕ, ꯉꯔꯥꯡꯗꯤ ꯇꯨꯝꯅꯤꯡꯗꯅ ꯆꯥꯛ ꯌꯥꯝ ꯆꯥꯍꯧꯗꯦ꯫ ꯏꯃꯥꯅ ꯏꯜꯂꯦ, ꯈꯤꯇꯪ ꯆꯥꯏ꯫ ꯑꯌꯨꯛ ꯆꯔꯥ ꯋꯥꯅꯅꯕ ꯏꯃꯥꯅ ꯈꯥꯛꯂꯝꯕꯗꯨꯁꯨ ꯅꯣꯡ ꯌꯨꯁꯟꯗꯅ ꯂꯣꯏꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯅꯣꯡ ꯌꯨꯗꯅꯕꯅꯦ, ꯇꯨ ꯄꯥꯕꯅ ꯏ ꯂꯦꯜꯂꯨꯔꯦ꯫ ꯆꯥꯛ ꯊꯣꯡꯂꯒꯦ ꯄꯥꯕ꯫ ꯂꯩꯁꯅꯥ, ꯆꯦꯡꯗꯣ ꯋꯥꯏꯔꯨ ꯌꯥꯎꯕ꯭ꯔꯥ ꯈꯔ ꯌꯦꯡꯂꯨꯆꯣ꯫ ꯌꯥꯡꯀꯣꯛꯇ ꯍꯩꯗꯣꯛꯂꯒ ꯌꯦꯡꯉꯨꯀꯣ, ꯈꯞꯇꯤ ꯈꯞꯄꯨꯅꯨꯀꯣ, ꯍꯩꯗꯣꯛꯀꯅꯤ, ꯄꯥꯕ ꯇꯧꯒꯦ꯫ ꯍꯣꯏ ꯄꯥꯕ, ꯑꯩꯁꯨ ꯈꯞꯄꯗꯤ ꯑꯗꯨꯝ ꯍꯩꯔꯕꯅꯦꯕ, ꯑꯗꯣ ꯈꯞꯄꯔꯣꯏ ꯄꯥꯕ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯄꯥꯕ? ꯈꯪꯗꯦꯅꯦ, ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ? ꯄꯥꯕ ꯆꯪꯂꯛꯂꯒ ꯌꯦꯡꯂꯒꯦ꯫ ꯍꯣꯏ ꯄꯥꯕ꯫ ꯑꯁꯨꯝꯅ ꯒꯨꯅꯁ꯭ꯌꯥꯝꯅ ꯏ ꯑꯃꯟꯕꯁꯤꯡꯗꯣ ꯐꯖꯅ ꯁꯤꯗꯣꯛꯂꯦ, ꯑꯗꯨꯒ ꯑꯍꯟꯕ ꯑꯅꯧꯕ ꯏꯁꯤꯡꯗꯣ ꯀꯨꯞꯁꯤꯜꯂꯦ꯫ ꯑꯃꯟꯕ ꯏꯁꯤꯡꯗꯨ ꯌꯦꯅꯈꯥꯗ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯦ, ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯃꯩ ꯑꯗꯨꯕꯨ ꯃꯨꯊꯠꯂꯒ ꯎꯠꯁꯤꯡ ꯑꯗꯣ ꯈꯣꯝꯗꯨꯅ ꯏꯪꯈꯣꯜ ꯐꯩꯗꯣꯝ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯔꯨ ꯃꯥꯏꯊ ꯁꯦꯡꯅ ꯏꯖꯊꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯃꯆꯥꯁꯤꯡꯁꯨ ꯐꯨꯅꯥꯛ ꯃꯄꯥꯟ ꯑꯗꯨꯗ ꯂꯣꯏꯅ ꯐꯝꯃꯤ, ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯅ꯫ ꯒꯨꯅꯁ꯭ꯌꯥꯝꯁꯦ ꯌꯨ ꯉꯥꯎꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯕ, ꯃꯇꯨ ꯃꯆꯥ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ, ꯃꯕꯨꯛ ꯌꯥꯝꯅ ꯇꯞꯄ, ꯃꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯍꯣꯏꯇ ꯍꯥꯏꯖꯕ ꯌꯥꯝꯅ ꯃꯤꯉꯝꯗꯕ ꯃꯤꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯕꯨ ꯊꯛꯂꯕꯗꯤ ꯅꯤꯁꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯉꯥꯡꯅꯤꯡ ꯉꯥꯡꯂꯣꯏ ꯈꯪꯗꯕ, ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ, ꯑꯐ ꯐꯠꯇ ꯈꯪꯗꯕ ꯃꯀꯣꯛ ꯆꯥꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛꯃꯨꯛ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯦꯝꯕꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯒꯤ ꯌꯨꯝ ꯑꯗꯨꯗꯁꯨ ꯂꯩꯇ꯭ꯔꯦ, ꯌꯨꯝ ꯃꯆꯥ ꯑꯃ ꯎꯒꯤ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯊꯛꯁꯨ ꯖꯤꯡꯒꯅ ꯀꯨꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯁꯨ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯍꯜꯂꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯃꯃꯥꯒꯤ, ꯃꯄꯥꯒꯤ ꯑꯃꯗꯤ ꯃꯧꯄꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯦꯜ ꯊꯥꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯒꯨꯅꯁ꯭ꯌꯥꯝꯗꯨ ꯃꯇꯥꯎ ꯂꯥꯏꯕꯒ ꯁꯝꯄꯣꯠ ꯈꯣꯏꯔꯝꯃꯤ꯫ ꯂꯥꯏꯕꯅ "ꯂꯥꯏꯕ,
ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯥꯒꯤ ꯃꯔꯨꯞꯅꯤ꯫ ꯂꯥꯏꯕꯗꯤ ꯃꯕꯨꯛ ꯀꯌꯥ ꯁꯦꯡꯗꯕ, ꯐꯠꯇꯕꯗ ꯊꯧꯅꯥ ꯐꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯄꯥꯝꯕ, ꯑꯆꯥꯎ ꯑꯔꯝ ꯌꯥꯝꯅ ꯀꯥꯕ ꯃꯤꯗꯥꯅꯤ꯫ ꯂꯥꯏꯕ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯅꯨꯄꯤ ꯇꯣꯟꯖꯥꯎꯕꯤꯕꯨ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ, ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯛꯂꯝꯃꯤ ꯍꯥꯏꯈꯤꯕ ꯂꯩ꯫ ꯃꯇꯝ ꯑꯃꯗ ꯂꯥꯏꯕꯅ "ꯏꯇꯥꯎ ꯒꯨꯅꯥ, ꯇꯣꯟꯖꯥꯎꯕꯤꯗꯣ ꯅꯉꯣꯟꯗ ꯌꯥꯔꯛꯇ꯭ꯔꯁꯨ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯤꯀꯣ"꯫ "ꯍꯦꯔꯥ ꯏꯇꯥꯎ"꯫ ꯃꯇꯝꯗꯨꯗ ꯒꯨꯅꯁ꯭ꯌꯥꯝ ꯃꯇꯥꯎꯒꯤ ꯋꯥꯍꯩ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨ ꯉꯥꯎꯔꯒ ꯃꯀꯣꯛ ꯆꯥꯛꯄꯒꯤ ꯊꯧꯑꯣꯡ, ꯇꯣꯟꯖꯥꯎꯕꯤꯕꯨ ꯂꯥꯟꯅ ꯎꯅꯅꯕꯒꯤ ꯃꯆꯥꯛꯁꯤ ꯃꯇꯥꯎ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯁꯝꯄꯣꯠ ꯈꯣꯏꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯕ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯈꯨꯗꯩꯗꯨ ꯂꯧꯊꯣꯛꯂꯒ ꯍꯨꯃꯥꯡ ꯇꯩꯊꯣꯛ-ꯇꯩꯊꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯇꯥꯎꯗ: "ꯏꯇꯥꯎ, ꯑꯩꯈꯣꯏꯁꯦ ꯁꯨꯗꯅꯁꯨ ꯂꯥꯛꯂꯦ꯫ ꯄꯨꯟꯁꯤꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯧꯈ꯭ꯔꯦꯕ ꯏꯇꯥꯎ꯫ ꯄꯨꯟꯁꯤꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯏꯇꯥꯎ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ, ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ"꯫ ꯒꯨꯅꯁ꯭ꯌꯥꯝꯅ: "ꯍꯦꯔꯥ ꯏꯇꯥꯎ, ꯈꯨꯡꯒꯪꯗ ꯄꯣꯛꯄ ꯂꯋꯥꯏꯗ ꯆꯥꯎꯕ ꯑꯩꯈꯣꯏꯅꯕꯨ ꯂꯧꯎ ꯁꯤꯡꯎꯗ꯭ꯔꯗꯤ ꯀꯣꯂꯣꯝꯗꯤ ꯄꯥꯏꯒꯗ꯭ꯔꯗꯣ ꯏꯇꯥꯎ? ꯆꯍꯤ 40 ꯍꯧꯈ꯭ꯔꯦ, ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯟꯒꯠꯂꯨꯕ ꯌꯥꯔꯔꯣꯏ ꯏꯇꯥꯎ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ 100 ꯀꯥꯏꯗꯣ ꯄꯨꯟꯁꯤꯅꯗ꯭ꯔꯦ ꯏꯇꯥꯎ꯫ ꯆꯍꯤ 40 ꯄꯨꯟꯁꯤꯕꯗ ꯋꯥꯔꯦꯕ ꯏꯇꯥꯎ꯫ ꯍꯧꯖꯤꯛ パꯈꯪ ꯃꯆꯥꯅꯦꯁꯨ ꯅꯠꯇꯦ, ꯏꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏ ꯐꯥꯔꯦ, ꯀꯥꯏꯗ ꯀꯣꯏꯔꯨꯗꯣꯏꯅꯣ ꯏꯇꯥꯎ"꯫ ꯂꯥꯏꯕꯅ: "ꯍꯣꯏꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯑꯩꯒꯤꯗꯤ ꯂꯥꯏꯅ ꯑꯩꯒꯤ ꯏꯆꯥ ꯁꯦꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯏꯆꯥ ꯀꯥꯏꯗꯣ ꯑꯩꯈꯣꯏꯗꯤ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯗ ꯏꯀꯣꯏ ꯀꯣꯏꯔꯦꯗ ꯏꯇꯥꯎ"꯫ "ꯍꯦꯔꯥ ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥꯁꯨ ꯏꯇꯥꯎꯒꯤ ꯏꯆꯥꯅꯤ ꯀꯩꯅꯣ, ꯑꯗꯨꯃꯥꯏꯅ ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ ꯏꯇꯥꯎ? ꯅꯈꯣꯏꯒꯤ ꯇꯥꯗꯒꯤ ꯃꯆꯥꯅꯨꯄꯥ 2, ꯅꯨꯄꯤ 2ꯅꯤ, ꯑꯃ ꯂꯧꯔꯒ ꯀꯣꯜꯂꯨ ꯀꯩꯅꯣ ꯏꯇꯥꯎ"꯫ "ꯑꯗꯨꯗ ꯏꯇꯥꯎ, ꯍꯣꯏꯁꯦ, ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯔꯨꯁꯤꯗ ꯏꯇꯥꯎ"꯫ "ꯏꯇꯥꯎ, ꯀꯣꯏꯐꯝ ꯂꯩꯔꯗꯤ ꯀꯣꯏꯔꯨꯁꯤ ꯏꯇꯥꯎ ꯃꯇꯥꯡ ꯆꯥꯕꯗ"꯫ "ꯁꯨꯝꯗꯧꯕꯅꯦ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯑꯊꯥꯞꯄꯗ ꯂꯩꯕ ꯂꯤꯡꯕꯜꯗꯣ, ꯃꯗꯨ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯎꯔꯁꯤ ꯃꯗꯨꯗ꯫ ꯄꯜ ꯑꯗꯨꯗ ꯇꯣꯟꯖꯥꯎꯕꯤꯒ ꯁꯅꯥꯔꯩꯒꯁꯨ ꯌꯥꯎꯔꯁꯅꯨ꯫ ꯃꯤꯉꯣꯟꯗ ꯈꯨꯂꯪ ꯅꯦꯛꯇꯧ ꯁꯔꯨꯛ ꯃꯈꯣꯏ 2 ꯄꯨꯔꯁꯤ ꯏꯇꯥꯎ꯫ ꯄꯜ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯁꯦꯡꯕꯗ ꯂꯣꯏꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠ 2-3 ꯂꯩꯔꯛꯂꯁꯤ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯅꯨꯃꯤꯠꯇꯨ ꯃꯖꯥ ꯇꯧꯔꯁꯤ ꯏꯇꯥꯎ"꯫ ꯍꯣꯏꯇ ꯍꯥꯏꯒꯟꯕ ꯃꯇꯧ ꯒꯨꯅꯁ꯭ꯌꯥꯝꯗꯨ ꯂꯥꯏꯕꯅ ꯊꯥꯛꯂꯤꯕ ꯂꯥꯡꯗꯨ ꯈꯪꯗꯕꯅ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯕꯗꯤ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ ꯇꯣꯟꯖꯥꯎꯕꯤꯕꯨ ꯃꯥꯒꯤ ꯈꯨꯠꯇ ꯑꯃꯨꯛꯇꯪ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯂꯦꯞꯅꯔꯦ ꯆꯠꯅꯅꯕ ꯑꯐꯕ ꯃꯇꯝ ꯁꯦꯝ ꯁꯥꯅꯔꯦ꯫ ꯑꯐꯕ ꯁꯥꯗꯨꯅ ꯂꯥꯏꯕꯅ "ꯀꯔꯤꯁꯨ ꯄꯣꯔꯛꯀꯅꯨ, ꯌꯦꯟ ꯉꯥꯅꯨ ꯑꯃꯗꯤ ꯊꯥꯎ ꯊꯨꯝ, ꯆꯥꯛ ꯑꯦꯟꯁꯥꯡ, ꯃꯅꯥ ꯃꯁꯤꯡ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯄꯣꯔꯛꯀꯅꯤ" ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯃꯇꯥꯎ ꯑꯅꯤꯗꯨ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯟꯖꯥꯎꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯝꯂꯔꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥꯁꯨ ꯌꯥꯎꯒꯗꯕ ꯑꯣꯏꯕꯅ ꯏꯆꯝ ꯆꯝꯅ ꯅꯣꯡꯃ ꯄꯥꯡꯕꯤꯔꯨꯔꯒꯦ ꯈꯨꯂꯪꯗꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯥꯏꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗ ꯇꯝꯂꯝꯃꯤ꯫ ꯂꯥꯏꯕ ꯈꯧꯔꯥꯡꯕꯅ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯏꯈꯧ ꯂꯥꯡꯕ ꯀꯌꯥꯅ ꯂꯩꯇꯥꯗꯅ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯌꯧꯔꯛꯄ ꯉꯥꯏꯖꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯉꯁꯤꯅꯤ꯫ ꯇꯣꯟꯖꯥꯎꯕꯤ ꯑꯃꯗꯤ ꯒꯨꯅꯁ꯭ꯌꯥꯝ ꯑꯅꯤꯗꯣ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗꯨ ꯃꯗꯣꯝꯆꯥ ꯑꯃꯒ ꯂꯩꯅꯅꯕ ꯊꯅꯝꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ꯫ ꯂꯥꯏꯕꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯀꯅꯥꯁꯨ ꯈꯪꯗꯕꯅ ꯃꯥꯒꯤ ꯂꯥꯡꯗ ꯇꯣꯟꯖꯥꯎꯕꯤꯕꯨ ꯊꯨꯔꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯅ ꯇꯣꯟꯖꯥꯎꯕꯤꯗꯁꯨ ꯂꯣꯟꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡ
ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯇꯣꯟꯖꯥꯎꯕꯤꯅ ꯍꯦꯟꯅ ꯀꯩꯁꯨ ꯎꯁꯤꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯗꯨꯅ ꯃꯈꯣꯏ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯁꯅꯥꯔꯩꯅ "ꯇꯣꯟꯖꯥꯎꯕꯤ, ꯃꯈꯣꯏ ꯃꯇꯥꯎ ꯑꯅꯤ ꯑꯁꯤ ꯏꯁꯤꯡꯗ ꯀꯨꯝꯂꯁꯅꯨ, ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯑꯀꯪꯕꯁꯤꯗ ꯅꯥꯄꯤꯁꯤꯡꯁꯦ ꯐꯣꯏꯗꯠꯂꯁꯤ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡ ꯊꯥꯛꯅꯕ ꯁꯦꯝ ꯁꯥꯔꯁꯤ"꯫ ꯇꯣꯟꯖꯥꯎꯕꯤꯁꯨ "ꯑꯗꯨꯝ ꯇꯧꯔꯁꯤ ꯁꯅꯥꯔꯩ, ꯌꯥꯝꯅ ꯂꯥꯞꯅ ꯈꯣꯡꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ, ꯃꯈꯣꯏꯁꯨ ꯋꯥꯔꯝꯂꯒꯅꯤ, ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯁꯤ"꯫ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯏꯁꯤꯡꯗ ꯀꯨꯝꯗꯨꯅ ꯂꯤꯡꯕꯜ ꯑꯗꯣ ꯁꯦꯡꯂꯤ꯫ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯇꯥꯎ ꯑꯅꯤꯗꯣ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤ, ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯥ ꯑꯅꯤꯅ ꯒꯨꯅꯁ꯭ꯌꯥꯝ ꯑꯃꯗꯤ ꯂꯥꯏꯕꯁꯨ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯇꯥꯎ ꯒꯨꯅꯁ꯭ꯌꯥꯝꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅꯅꯕ ꯌꯨ ꯃꯌꯣꯡ ꯀꯌꯥ ꯑꯃ ꯍꯥꯟꯅꯅ ꯄꯣꯔꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯆꯥꯛ ꯑꯦꯟꯁꯥꯡ ꯂꯣꯏꯔꯦ ꯈꯪꯂꯕꯗ ꯂꯥꯏꯕꯅ "ꯏꯇꯥꯎ, ꯋꯥꯁꯨ ꯋꯥꯔꯦ, ꯏꯇꯥꯎꯁꯨ ꯋꯥꯔꯝꯃꯅꯤ, ꯑꯩꯁꯨ ꯋꯥꯔꯦ, ꯃꯆꯥ ꯑꯃꯃꯝꯇꯪ ꯄꯥꯏꯁꯤꯔꯣ ꯏꯇꯥꯎ"꯫ ꯒꯨꯅꯁ꯭ꯌꯥꯝ "ꯈ꯭ꯋꯥꯡꯁꯦ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ, ꯌꯥꯎꯔꯛꯄ꯭ꯔꯣ ꯏꯇꯥꯎꯕꯣ"꯫ "ꯌꯥꯎꯔꯛꯑꯦ ꯏꯇꯥꯎ, ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ? ꯏꯇꯥꯎ ꯋꯥꯍꯟ ꯌꯥꯄꯣꯠꯇꯦꯃꯤ, ꯉꯁꯤꯗꯤ ꯏꯇꯥꯎ ꯄꯦꯟꯅ ꯊꯛꯂꯁꯤ"꯫ ꯑꯁꯨꯝꯅ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕꯗꯣ ꯈꯔ ꯂꯧꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯥꯔꯤꯔꯝꯃꯤ꯫ ꯈꯔꯗꯒꯤ ꯑꯁꯨꯝꯅ ꯒꯨꯅꯁ꯭ꯌꯥꯝꯗꯤ ꯌꯨ ꯉꯥꯎꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯅ "ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ? ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯁꯅꯥꯔꯩꯒ ꯇꯣꯟꯖꯥꯎꯕꯤꯒꯁꯨ ꯌꯥꯎꯍꯟꯁꯤꯅꯦ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯊꯛꯆꯤꯜꯂꯦ, ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯊꯛꯆꯁꯅꯨ, ꯋꯥꯔꯝꯃꯅꯤ ꯀꯩꯅꯣ, ꯀꯅꯥꯁꯨ ꯎꯕ ꯅꯠꯇꯦ ꯀꯩꯅꯣ ꯏꯇꯥꯎ"꯫ ꯒꯨꯅꯁ꯭ꯌꯥꯝ ꯌꯨꯕꯨ ꯉꯥꯎꯔꯕꯗꯤ ꯃꯥꯒꯤ ꯃꯀꯣꯛ ꯆꯥꯛꯄꯗꯣ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯅ "ꯊꯛꯆꯁꯅꯨ, ꯀꯧꯔꯣ ꯏꯇꯥꯎ, ꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ꯫ ꯑꯩ ꯅꯨꯄꯤ, ꯂꯥꯎꯅꯦ, ꯁꯦ ꯌꯨꯁꯦ ꯊꯛꯑꯣ, ꯌꯥꯝ ꯍꯥꯎꯕꯅꯦ, ꯈ꯭ꯋꯥꯡ ꯌꯥꯝꯅ ꯅꯥꯕꯒ ꯂꯣꯏꯅ ꯐꯔꯗꯕꯅꯤ"꯫ ꯂꯥꯏꯕꯅꯁꯨ ꯁꯅꯥꯔꯩꯗ "ꯁꯤ ꯊꯛꯑꯣ, ꯃꯤ ꯀꯅꯥꯝ ꯎꯒꯗꯕ ꯅꯠꯇꯦ ꯀꯩꯅꯣ, ꯅꯪꯗꯤ ꯑꯩꯒ ꯌꯨꯝꯗꯁꯨ ꯃꯔꯛ ꯑꯗꯨꯝ ꯊꯛꯇꯥꯏꯅꯦ, ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ, ꯀꯅꯥꯝ ꯎꯒꯗꯕ ꯅꯠꯇꯦ"꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯑꯉꯛꯄ ꯐꯥꯎꯏ ꯇꯣꯟꯖꯥꯎꯕꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯍꯥꯟꯅꯁꯨ ꯃꯌꯨꯝꯗ ꯈꯔ ꯃꯥꯒꯤ ꯅꯨꯄꯥꯒ ꯊꯛꯏ, ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗ ꯀꯨꯠ ꯊꯛꯆꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯌꯨꯒꯤ ꯃꯍꯥꯎ ꯈꯪꯖꯗꯕꯤ ꯇꯣꯟꯖꯥꯎꯕꯤꯗꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ "ꯀꯩꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯃꯤꯒꯤ ꯅꯨꯄꯤꯅ ꯀꯨꯠ ꯊꯛꯆꯤꯟꯈꯤ, ꯍꯦ ꯑꯄꯪꯕꯤ, ꯄꯥꯡꯗꯕꯤ, ꯃꯤꯒꯤ ꯅꯨꯄꯤꯅ ꯀꯨꯠ ꯊꯛꯆꯤꯟꯕ ꯉꯝꯃꯒ ꯅꯪꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯅꯣ? ꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯌꯨꯗꯣ ꯍꯩꯖꯤꯜꯂꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯣ ꯈꯦꯡꯅ ꯊꯃꯣꯏꯗ ꯅꯣꯛꯇꯨꯅ ꯂꯥꯏꯕꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯌꯨ ꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ ꯇꯣꯟꯖꯥꯎꯕꯤꯁꯨ꯫ ꯑꯃꯨꯛꯇ ꯌꯨꯒꯤ ꯃꯍꯥꯎ ꯈꯪꯖꯗꯕꯅ ꯅꯤꯁꯥ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯣ꯫ ꯇꯥꯟꯖꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯏꯕꯅ "ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯀꯩꯅꯣ ꯏꯇꯥꯎ, ꯁꯤꯔꯒ ꯂꯣꯏꯕ ꯄꯨꯟꯁꯤꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯏꯇꯥꯎ. ꯏꯇꯥꯎꯒ ꯁꯅꯥꯔꯩꯒ ꯇꯨꯝꯃꯣ, ꯑꯩꯒ ꯇꯣꯟꯖꯥꯎꯕꯤꯒ ꯇꯨꯝꯃꯒꯦ"꯫ ꯂꯥꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯃꯝ ꯑꯣꯏꯔꯕꯗꯤ ꯁꯤꯟꯅꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯒꯨꯅꯁ꯭ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ "ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯏꯇꯥꯎꯒꯤꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ, ꯇꯨꯝꯃꯣ ꯏꯇꯥꯎ, ꯇꯨꯝꯃꯣ ꯏꯇꯥꯎ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯇꯥꯎꯔꯕꯁꯤꯡꯗꯣ ꯑꯔꯥꯟꯕ ꯂꯝꯆꯠ ꯑꯁꯤ ꯆꯠꯇꯨꯅ ꯃꯤꯅꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯒꯨꯅꯁ꯭ꯌꯥꯝ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯁꯅꯥꯔꯩ ꯍꯤꯞꯂꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯇꯣꯟꯖꯥꯎꯕꯤꯗꯤ ꯋꯥꯈꯜ ꯇꯥꯗ ꯃꯐꯤ ꯃꯊꯣꯡ ꯈꯪꯗ ꯂꯥꯏꯕꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ
ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯗꯕ ꯒꯨꯅꯁ꯭ꯌꯥꯝ ꯂꯥꯏꯕꯕꯨ ꯆꯤꯡꯈꯠꯇꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ꯫ ꯑꯗꯨꯝꯅ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯁꯅꯥꯔꯩ ꯇꯣꯟꯖꯥꯎꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩꯅ "ꯍꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯨꯔꯤꯗꯣ? ꯍꯥ? ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ?" ꯒꯨꯅꯁ꯭ꯌꯥꯝ "ꯍꯣꯏ, ꯅꯪ ꯋꯥ ꯉꯥꯡꯒꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯨꯝꯂꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ?" ꯁꯅꯥꯔꯩꯅ "ꯑꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯒ ꯇꯨꯝꯂꯤꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯧꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ?" ꯒꯨꯅꯁ꯭ꯌꯥꯝ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗු ꯃꯐꯝ ꯈꯪꯗꯦ꯫ ꯉꯔꯥꯡꯒꯤ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯇꯣꯟꯖꯥꯎꯕꯤꯕꯨ ꯊꯤꯅ ꯐꯨꯕꯤꯔꯝꯂꯕ ꯃꯇꯨꯡ ꯃꯥꯕꯨ ꯂꯪꯊꯣꯛꯂꯝꯗꯨꯅ ꯃꯊꯟꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯝꯕ ꯊꯕꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯂꯥꯏꯕꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯗꯨꯃꯛ ꯂꯧꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯇꯥꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯇꯣꯟꯖꯥꯎꯕꯤꯗꯣ ꯃꯊꯟꯇ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯕꯤ ꯑꯣꯏꯔꯤꯕ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯨꯀꯠꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤꯗꯣ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯒꯨꯅꯁ꯭ꯌꯥꯝ ꯁꯥꯎꯅ ꯐꯤꯡꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯄꯥꯕ, ꯄꯥꯕ, ꯏꯃꯥꯗꯤ ꯄꯥꯕ?" ꯒꯨꯅꯁ꯭ꯌꯥꯝꯅ "ꯍꯩ, ꯅꯃꯥ ꯄꯟꯒꯅꯨ꯫ ꯅꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯒꯅꯨ ꯑꯩꯉꯣꯟꯗ꯫ ꯃꯥꯗꯤ ꯁꯤꯖꯈ꯭ꯔꯕꯅꯦ꯫ ꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯦ, ꯑꯣꯛꯇꯕꯤꯅꯦ ꯃꯥꯗꯤ." ꯂꯩꯁꯅꯥꯅ "ꯀꯩꯅꯣ ꯄꯥꯕ? ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯅꯣ ꯄꯥꯕ?" "ꯏꯃꯥꯗꯤ ꯍꯥꯏꯕꯅꯦ ꯄꯥꯕ꯫ ꯄꯥꯕ, ꯏꯃꯥꯗꯤ?" ꯒꯨꯅꯁ꯭ꯌꯥꯝꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯚꯝ ꯄꯨꯝꯕ ꯂꯩꯁꯅꯥꯗ ꯇꯝꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯅꯕꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯇꯥꯔꯦ, ꯈꯪꯗꯕ ꯈꯨꯟ ꯈꯪꯂꯦ꯫ ꯇꯣꯟꯖꯥꯎꯕꯤꯒꯤ ꯏꯖꯠ ꯂꯣꯏꯔꯦ, ꯂꯩꯈꯥ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅꯗꯤ ꯌꯥꯗ꯭ꯔꯤ, ꯃꯃꯥꯕꯨ ꯊꯥꯖꯔꯤ꯫ ꯒꯨꯅꯁ꯭ꯌꯥꯝꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯥꯎꯕ ꯑꯗꯨꯕꯨ ꯐꯥꯊꯖꯔꯒ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯂꯩꯁꯅꯥ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯆꯤꯟ ꯃꯦꯟꯕ ꯉꯝꯗꯕꯅ ꯑꯃꯗꯒꯤ ꯑꯅꯤ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯥꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯈꯣꯡꯒꯣꯏꯅꯕꯤꯔꯝꯂꯦ꯫ ꯂꯩꯁꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯀꯔꯤꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯕ? ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯃꯥꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯃꯆꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯏꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ?" ꯅꯨꯄꯤ ꯑꯃꯅ "ꯍꯦ, ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ! ꯅꯃꯥ ꯑꯁꯤꯅ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯏꯃꯥꯅ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ? ꯀꯅꯥ ꯎꯍꯧꯕꯒꯦ ꯍꯥꯏꯌꯣ? ꯀꯅꯥ ꯊꯦꯡꯅꯍꯧꯕꯒꯦ? ꯑꯗꯨꯒ ꯑꯣꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯀꯅꯥꯒꯅꯣ? ꯀꯗꯥꯏꯅꯣ? ꯍꯥꯏꯌꯣ ꯏꯃꯥ! ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ?" ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ, ꯍꯥꯏꯌꯣ! ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯍꯥꯏꯌꯣ ꯏꯃꯥ! ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯔꯥ ꯍꯥꯏꯌꯣ! ꯏꯃꯥ, ꯐꯅ ꯂꯩꯇ ꯂꯥꯏꯔꯕꯁꯨ ꯏꯃꯥꯅ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯤꯌꯦ꯫ ꯍꯥꯏꯌꯣ ꯏꯃꯥ!" ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯂꯤ ꯃꯃꯥꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯈꯪꯂꯦ ꯃꯥꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯃꯗꯒꯤ ꯑꯃ ꯂꯣꯟꯅ ꯂꯣꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯈꯔ ꯀꯟꯕ ꯅꯨꯄꯤ ꯈꯔ ꯂꯩꯍꯧꯕ ꯑꯗꯨꯅ ꯂꯥꯏꯕꯒꯤ ꯃꯐꯝ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏꯕ ꯃꯇꯩ ꯃꯅꯥꯎꯕꯨ ꯊꯤꯔꯨꯔꯦ꯫ ꯑꯗꯨꯁꯨ ꯂꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯛ ꯐꯕ, ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯖꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯞꯅ ꯇꯞꯅ ꯂꯣꯟꯅ ꯂꯣꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ, ꯀꯅꯥ ꯑꯃ ꯂꯩꯍꯧꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ꯫ ꯂꯩꯁꯅꯥꯅ "ꯏꯃꯥ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯀꯔꯤꯅꯣ ꯏꯃꯥ? ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯧꯋꯦ ꯏꯃꯥ! ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯤ ꯅꯪꯅ ꯌꯨ ꯊꯛꯂꯤꯕꯅꯣ? ꯅꯤꯁꯥ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯅꯁꯥ ꯀꯟꯖꯅꯔꯝꯒꯅꯤꯌꯦ꯫ ꯅꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯔꯝꯒꯅꯤꯌꯦ ꯏꯃꯥ! ꯅꯪ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯪꯂꯤꯕꯅꯣ? ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ?" ꯇꯣꯟꯖꯥꯎꯕꯤ "ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯈꯪꯗꯦ꯫ ꯅꯄꯥꯅ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗ ꯉꯥꯛꯄꯤꯔꯣꯏ?
मादी याम फत्तबा मिथिबों मितबाने माना ओइरनखिबा ओक्तबिने ऐ ओक्तबि लैस्नाना नते ऐगी मा ओक्तबि नते ऐगी मा ओक्तबि नते इमा असुमना ममा मचाना कपलिंगे सरक अदुदा मपा गुनस्याम लेकाइना असुमना तहौरे खुल लेकाइ खंगले मागी इज्जत लोइरे खल्लदुना असाउबा खामजिनबा ngamdana मखुता खुलाई पाइदुना तोंजाउबीबु हातकनी हाइना लाक्ली कना अमतनसु थेंबीबा खांबीबा लेखिदबना मई इंसिनबीबा मयामदुगी अदुना मैसाक हेंगतुना प्रप लाक्तुना तोंजाउबीबु थांगना थिल्ले खुदक अदुदा ममित उइसिनख्रे तोंजाउबी थवाइगा हक्सांगा काइनख्रे खंगौदना ओइखिबा फिबम अदुना लेस्नासु ngaure इमा 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 हगलुसे इमा इमा हगलो करिनो बाबा नंने तौरिसिबो इमा हगलो 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 इमा करिनो करिनो बाबा नंने तौरिसिबो हगलो हगलो इमा इमा लांगे आइबा नचा खंगी इमा हगलो वादना तलाकलबा चैना कयाना इमा की पुंसी ओइखिबने फना वारबसु वाय हाइदबा मचा अनि बनोमता चराय हेलनखिदबने इमाना हगलो इमा नंने तौरिसे करिनो हगलो असुमना ममा की थवाई याउद्रबा हक्सांग अदुबु कुंखतुना कपली मपाना है कपकनो मादी ओक्तबिनी सीखिबदा मतिक चपसाबने नते नते ऐगी इमा ओक्तबि नते ऐ खंगे इमा ओक्तबि नते मकोक साकपा नंगना यु ngaurगा नंगी नुपीबु मिंगोंदा सेनाथोकपा ngamba natro नंगना ओहेनखिबने पीबिखिबने इमाबु ओक्तबि मिंथोल अदुबु नंबुसु आइना हातकनी ये असुमना ममादगी थांग अदु सतोक्तुना मपादा थिंगे तवी मपादो मफम अदुदगी नांथोक्तुना यामना कन्न चेनखिरमी ममागी थवाई याउद्रबा हक्सांग अदो पुदुना लैस्नाना मयुमदा पोरखी लाखी लैस्ना यामना कपखी असुमना मौपा नुपाबुसु कौदुना वारी पुंबा अदु मसीने लीदुना ममागी मथौ मंगम पांथोक्ली ममाबु लांदे हाइबा मचानुपा मौपादसु खंगली अदुबु मपा ओइबा महाक्ति मतम पुंबदा मिरोड ओइखी मचा अनिना माबु मंगाक्पीबा ngamkhide वाना मपुंसी लेनखी मपा ओइबदो मजिन मौपा अनिदो ममा काइनबगी मैचाकना यामना वाना लेनखिरमी मतम खरगी मतुंगददी थेंबना लाइबबु फादुना मपुंसी सुपा कैसुम संगदा थमखिरमी अदुबु मजिन मौपा अनिना ममा काइनबगी मैचाक्ति कोखिरमदे असुमना मरा लेजद्रबा तोंजाउबीबु ओक्तबी मिंथोल फंगदुना ममा मचा काइनदुना यामना वाना लेनखिरमी इमुंग अदो कांखोंग चाइखिरमी निसागी मयाइना